Imphal West District Khongham Patagi Koiringai Tainaba Khuman Pokpi Haina Khangnaba Sengmai Police Station Konba Laisangi Mamangda 51 Mortargi Maning Leramba Thingnabadagi Miyamna Khoiram Khuisaunarude Pawasi Het Phangmadagi Haingang Police Station gi OC Yauna Sengmai Police ki team mamana spot changduna yengsinkre mafam adu da Leiramliba MM51 gi bom ase kanana karigidama madi karamba matamda kablakibano haina akoibagi miyamna samamnaba wahang kaya hangnaragle hiramasi matangda police dagi phangba paw gi matungina hairiba bom ase koiringai da leiba BSF na Diwali gi matamda makoina kapkhibani haiba confirm tawre hairi bom ase mi ha naba natraga aso apan hanaba bom nate maduda sunatana Leiramliba bom aduso empty case ne hairi Manipur da tholiba irang asiga mari leinana governor na president unaduna report ama pisinkre Manipur da tholiba irang asigi marik chumba report ama Manipur governor Lakshman Prasad Acharya amadi Bharat ki president Draupadi Murmu ga garang New Delhi gi Rashtrapati Bhavan da hakthengna unaduna pisinkre hairi governor report adu Manipur da base tawba home amadi defense ministry gi makha da leiriba intelligence unit singa chang naina pirakpo report singi mathaktani hairi Manipur da tholiba irang asigi warosin puraktuna amadi mahausa gi punsida hanjalakna pa kari karam wafam sing governor gi maikaidagi recommend tawgibage haibadudi chapchana khangba ngamdre primary school gi oja khomdram promote gi yumda hand grenade ama sakhangdaba singna thamjilamle hairi Imphal police station na konba uripo khaidem laikai lane number 2 da leiba primary school gi oja khomdram promote gi yumda hand grenade ama sakhangdaba singna thamjilamle hairi thawdo wasi ngase yuk promote gi apokpa nabakisorna walking set naba tholakpa matamda thongal da bom adu leiba thengnarakibani hairi kudakta bom ama leire haiduna police ta paw pibadagi Imphal police station ki team ama laktuna yengsilaba matung bom adu lokthokre hairi thawdo asiga mari leinana police na case ama lokotuna thijinba hokre thawdo asiga mari leinana khomdram promote na phongdorpada ikhang khangaldana mahaki yumgi thongalda hand grenade thamjilamba haibasi laibak thibani mi kungna taba yumlakta bom thamjinduna aki khang piba thawdo asi matungda tawbiganu haina mari leinaba singda khanghalakle Non Manipuri Hatpada KCP PWG MC Gamari leinade hairakre haukiba tang tara marigi numidang wairamda Non Manipuri ani hatkiba thodo adu party asiga mari leinade haina aina thingkraba lalalo kangleipa Communist Party PWG MC unification ki PRO chingkhai nganbana khuyek piduna thokpa serola manak thongdorokle serola duna makha tarduna hai party asida atamna toina miyamda lana uhanna balalong ama oina tatana utsaibagi hainabi state government ama di mari leinaba kayana silakle matang asida panjaning badi revolutionary singi wakhalon amada imalebaki kathoktuna lakleba yawol ihau asibo haubidiba isilnaw kayana su nupa thoktaba rajniti ga mari leinaba isagi oijaba khara fangnaba honabagum khulai oina sizina hanbagi hainabi leiriba kayana khudakta thadoktuna nupa thona ikhoina tawbani haiba ngamna thabak tawbiyo case adu India gi law enforcement kaya leire makhoina asumba putholakine khununa mathongda kalli haibagum state law agency kayana su asumaran thibagi mahot mathak thongba kharana haiba inba saduna thaina dagi chatharakpa yamna asonba hainabi kaya thadok piba chungkani asumba khara tawramse haujik Manipur gi oriba phibam asi yorphau ekhoi masel gyan tanadrade amadi semdok nadrade tungda ekhoi masel gi marakta amuk hana gyan lakani thajadre isa gi leiriba position aduda duty tawnase professional amadi rajniti aniga khara khenaba lebiyo party sina thokiba thodo adu haksina lawi athubada asumaran pothokani miya marakta utchariba sing athubada thidokani asengba asumba pothokani haina so serol aduna makha taragle